Border Pillar Number 2 manghigadauरे. Myanmar amadi India ka tainaba Tuibay Turel amadi Sumtai Turel mapalda hawkiba kumja lising amaga chamapan hompugamapan humbudrada yungkiba. Border Pillar Number 2 ase yubi thori na fajinduna laikiba du Turel ani asige ising imai wangkhalakpadage manghigadaure haina Peace Committee torbung na phongdorokle. Committee asidagi phangba pauna hai Border Pillar asi laingak na midyang changbi yu haina kayarak haijaba laikre. Athuba matamda Border Pillar Number 2 ase Manipur laingak na midyang changbiduna ngamkhai kanana bohona bi yu haina phongdorokhe. Ukhrul District Hospital da lairamdaba doctor amade staff taraga mangagi mathakta commission na case laukhatkre. Tha asigi taraga nipan dage kun phauba Ukhrul District ta pangthokiba Manipur Human Rights Commission ki camp dage commission asigi Deputy Secretary na complainant oiduna file torokiba report amagi matungin na commission na Ukhrul District Hospital gi medical officer amasung staff taraga mga lainga ki additional chief secretary Health and Family Welfare Health Services ki director amasung Manipur State AIDS Control Society gi project director bu respondent sing uhelaga su moto case ama register tawduna lokhotkre loinana ngarang commission gi acting chairperson Khaide Mani gi quorum na case asigi proceeding chathagibaga loinana respondent sing asigi manungda yauriba medical officer staff sing na Human Rights Act 1993 gi section 16 gi makhada makhoi gi oiba paukhum sing pirakadabani haina khangan khre aduga health services ki director nasu respondent sing asida commission gi proceeding pibaga loinana karigumba pirakpam thokpa paukhum sing piraktraga de Protection of Human Rights Act 1993 gi section 14 clause A gi makhada akanba thabak sing lakholaga ni haire aduga commission na ngarang sathagiba proceeding asigi case ki respondent oibada yauriba medical officer na Dr. Moirangthem Rosetta, Dr. Laisram Devaberta, Dr. Pratap Moirangthem, Dr. Singtham Deepika, Dr. Daina Irengbam, Dr. Singkham Somila, Dr. Ayekpam Richardson, Dr. Maikin Lungkamay, Dr. Yangkhom Upeni, aduga PHW, Staff Nursing na NZ Tondon, Okram Kamala, L. Ibem Chasanu, Thongam Lilavati, H. Sanghitasanu amasung Irungbam Hemavati ni haire. Ngarangi proceeding gi matungin na Manipur State AIDS Control Society gi project director su proceeding asigi pera number 13, 14 amasung 15 examine tawbaga loinana sayol ani gi manungda lakhotpa thabak thauram singi report ama commission da submit tawrokna basu khangan khe additional chief secretary amasung health services ki director dasu sab manana sayol ani gi manungda mari lainaba report pikhalaga bani haire pharmacy ama maina tumna chakhrei nga numidang amasung ngarang ayukke lonaba hingge nongyai matung pung amaga minute kunthra rom tarakpada Churachandpur district ki oina khwaidagi chawba hidak langthaki retailer amasung wholesale supplier oidiba mangsa medico kauba pharmacy ama electric short circuit tagi haurakpa maina tumna chakre haire khudong thiba thokdok asida lupa crore ahum muke hidak langthak computer ahum refrigerator ahum printer ani yauna tai polam sing chakre haire anauba case humbudraga mapan thengrabasu miyoi amata sikhidrai haukiba pung kun mari gi manungda anauba positive case humbudraga mapan nupa hompuga mari nupi taraga manga thengnarabasu COVID-19 na maram oiduna miyoi amataki punsi manghan khidrai adumakpu active case ki masing de samnga ga humbudraga taruk lairi haire kaibul lamjau da heritage park sagada bani haibagi khongjang khamtheng na kansil lei numit tarani gi manung da saragani haibagi thajaba pidrabade kaibul lamjau da tourist sing changhalaroi laukthokre TG gi principal na wafam khara sengdorok lei TG Higher Secondary School da class 11 gi ming chanbagi thabak sathari basida maikai kayadagi yumpham yaudaba maral kaya sijilakpa si laibak thivani haina school asigi principal Dr. Vinita Devi Elangbam gi cherolama na haire government ki school singda ming chanbada government na reservation norms laite Directorate of Education Est na principal sing amasung in charge principal sing na admission gi thabak sing admission committee amagi khuthang da tauna ba khangalakpagi matungin na school asigi wainasu admission committee ama semduna admission gi thabak sing sathakhe admission committee na lepagi matungin na set ki chada yangkhai direct admission tawbaduga lemhori ba saruk aduna written test tawduna khanna ba thabak paikhatkhe applicant singi marakta tongan ba category yaurakpadagi committee asida masagi oiba reservation norm ama semkhe norm asi atai reservation policy amata da yumpham oiba natte mahiroi singi yenglaga yamna chamna tawkhibani haire head constable dage ASI da promotion pifam thoklaba kaya namsillaga thambi de haire state government ki home department ta haukiba ing lisingamaga chamapan marfuga taruk marfuga taretagi
Manipur Police Department ta constable oina chahi 35 rom thabak tawduna laklaba police personnel sing ASI Assistant Sub Inspector da promotion piba yaraba sing ngasi phawba pibi dabadagi Home Department ki in charge oina puriba Chief Minister N Birenda wakat khre haire asi bhaksang ani phangle yangkhai ga mapan su khre None district ki makhwam da thokiba landslide ki thokdok aduga mari leinana ngarang asi bhaksang ani phangkhre ngarang phangkiba si bhaksang ani adu tharaga hojik phawba da punna phangkiba si bhaksang yangkhai ga mapan su khre asi bhaksang ani phanggadaba watli haire Police ki pauna hairibana ngarang phangkiba si bhaksang ani adu de LT Suinthuilu chahi 18 mapuroiba Kawangai Godanmai amasung mahaki pigliba macha LT Jenthaulu chahi ani ne Makhwam village dagi ne asi bhaksang ani adu Jenems ki mokta thamkhre panba yabade landslide ki thokdok aduga mari leinana chatharakiba search operation adu da miyoi yangkhai ga taret ke asi bhaksang phangkhraba matung makha tana asi bhaksang amata phangba ngamdabadagi haukiba numit humni gi mamangda official oina search operation ki thabak adu lepkhrabane adubu ngarang asi railway gi maikei dagi landslide na phumjin khraba infrastructure sing sem sabaga mari leinaba polam sing lokthokpada asi bhaksang ani adu recover tawkibane nauna asi bhaksang ani phangkhiba duna maram oiraga ngasi makha tana amuk search operation chathagani haire monkeypox ki ahum suba case Kerala gi Malapuram da thengnare huna global health emergency laukthokre India da monkeypox ki ahum suba case Kerala gi Malapuram da thengnakre miyoy adu saliba tha sigi taraga manga da monkeypox ki layong ulakpa madi laihau kanna haurakpadagi Kerala gi Manjeri Medical College Hospital da pukhatuna laikana khre mahakanangna ruba miyoy sing amasung imung manunggi miyoy sing observation chathaba haure haina Kerala gi Health Minister Bina George na phongdorokle amang da monkeypox ki case ani Kerala da thengnakiba laikhrabane ahum suba case thengnakiba galoinana Kerala da standard operating procedure SOP sana hanbaga loinana singnaba miyoy sing isolation tauba sample laukhatpagi thabak chathakre haire adum oinamak laina asigi case lairi haiduna ka hena mi paibagi mathau ta de adum oinamak miyamne SOP ngakpa mask ningthina upa made sanitizer sizinabagi hainabi laigadabani haire malemgi tongan balaiwa kaya da monkeypox sandoroli badu yenglaga World Health Organization huna monkeypox haidi balaina ase global health emergency oide haina laukthokre laina asina malemgi haksel gi lamda chauna singnarakle phibam masi yenglaga tongan balaiwak singna section thorang lokhatpage tangai fadaba laire haire President Kobinda kaina bidai pi khre matam loiraba President Ramnath Kovind gi maphamda ngarang Vice President M Venkaiah Naidu Prime Minister Narendra Modi amasung Lok Sabha gi Speaker Om Birla na saruk yaduna Parliament ki Central Hall da pangthokiba thauram amada kaina bidai pi khre churup thakpagi chahi 18 da hengatpada SC na yakhidre commercial place amasung airport agi designated smoking zone lokthoknaba churup thakpagi chahi hengathanaba educational institution healthcare institution amasung lai puja tawnariba mafam singi manakta surup yonba thingnaba Supreme Court thangalakiba petition ama Apex Court asigi Justice Sanjay Kishan kaulana lusingba bench amana yakhidre bench asigi maiketagi haikibada karigumba nahakna afaba thabaka mari leinaba case amagi publicity tawba pamlabade madu PIL oina file tawroidabane petition adugi maiketagi public place singda surup thakpagi penalty hengadhanaba surup choina yonba thingnaba surup thakpagi nauna guideline ama issue tawba yauna surup thakpagi chahi asi 19 dagi 18 da hengadhanaba Supreme Court PIL ama file tawrokhibane Nagaland mikhan naksilavasu pistoki waroisin uba phangdre Nagaland Legislative Assembly gi mikhal matam naksilaglavsu haujik phawbada Bharat Sarkar amasung NSN IM ani gi marakta sathariba santi gi wari asigi waroisin amata uba phangdre Thiva khangdana lariba Assam gi construction worker taraga mapan gi manungda taret Arunachal Pradesh ki jungle dagi phangkhre Assam gi biker mari gi asi bhaksang Arunachal Pradesh ke Lok Sabha amada leiramba thengnare tha asi gi taraga mapan dagi mafam khangdana mangkhiba Assam gi biker mari gi haksang Arunachal Pradesh ki manung chanba West Kameng district ki mafam amada sina leiramba thengnare haina West Kameng district ki makok thongba official amana phongdorokle Meghalaya gi BJP gi Vice President gi farmhouse brothel oina sizinare police Meghalaya gi BJP gi Vice President Bernard Marke West Garo Hill District ki Turada laiva farmhouse ase brothel oina sizinare haina police na phongdokre
haukiba July 12 gi numidangda Meghalaya Police-na BJP gi Vice President asige Turage Primpu Baganda laiba farmhouse da raid tauke haukiba farmhouse ase sexual crime yauna aina yadaba thawong kaya chathare haibagi akhanaba paw ama phangbadage Meghalaya Police-na raid chathakibane maruaina sahi asigi February da sahi nauriba nupi macha ama mafam khangdana mangkhre haibagi complaint ama lakbadage raid adu chathakibane nupi macha adu mangkhibaga mari leinana police na chatharakiba raid adu da victim adu rescue tawraba matung Turagi women police ta kusinakhe victim adu ge statement da miyoi kharana mahakpu atopa mamanaba magaloinana BJP gi Vice President asige Rimpu Baganda laiba farmhouse asida pukhe loinana room ama wairaga mahakpu kayara khanna sexual assault chathaki haibadage West Garo Hills ke SP VS Rathorna lead tawraga haukiba irai numit ki numidangda BJP gi Vice President asigi farmhouse atuda raid chathakhe raid aduda farmhouse aduda ge nupi macha kunga mari yauna punna miyoi hompuga mari fagat khe farmhouse aduda angang nupa macha mari amasung nupi macha ama solon silaga yamna hygienic oidaba mawongda thamlamba thengnakhe police na farmhouse aduda ge condom samnga fagat khe panba yabadi BJP gi Vice President Bernard Magase militant group amage former chairman oibaga loinana ing 2000 ge angan basarukta gi tongan ba criminal case kunga manga ki mathakta senai maruwaina tura market laiba karwar wala singdage nam haduna sel khaiba nongmai lalonba aina yadaba mawongda yu amasung lottery ticket lalonba yauna tongan ba criminal case singda senai haire aroibada tabiriba pumnamakpu thagatjare